30 January 1948 Numit asigi pung mangaga minute taraga teret chatpa matam asimaktada Delhi gi Birla House asida Ghandi ji bu nongmaina kaptuna hatkhi haiba wari asi aikhoi ayambana tanaraba wari amakhakni adubu miyoi ayambana khangnadaba wafam amakhakti pung mangaga minute tara chatpa matam asida Ghandi ji gi routine prayer gi matam thengle haiduna thoklakpa matamda Kathiawar gi mahakpu unaba mi lakli hairubada Ghandi ji na asumna khumlaklami ai makhoi sing adu prayer loiraba matungda unarage karigumba ai sihoudaba taragadi hairaklami laidik kharagi matung inadi Ghandi ji masamakna mahaki assassination tawgadore haibasi mangjawnana khanglabani haidi adubu thodok asidaki ngakthokpa Ghandi ji masana pamjaram khide maramdi mahak makhata na hingduna leiba pamdabadagini information asi Ghandi ji gi maramde iba masigi main lairik mari asida yawba information ni marup mayam ngasigi video asidi aikhoina father of nation hairaga khangnaba Mahatma Ghandi asi Matou Karamna Hatkhibano haiba asigi maramda semjaba video amakhakni marup mayambu DAshil 2.0 ki anoba video asida taramnu ukjari Mahatma Ghandi bu assassination tawgadaba pung ama watlingai mamang numit adugi pung mari taba matam asida Sardar Patel amadi Jawaharlal Nehru ga punna PM gi power amadi country asigi minority gi maramda wa khanaduna lerami wari asi pungkhai amarom tawraba matungda Ghandi ji da chanaba offer tawrami adubu Sardar Patel di makhatana adumak discussion tawrami pung mari dagi hokhiba discussion asi pung manga tara fawbuda loiramkhide Ghandi ji asi nungtigi pung manga chap chana any religion singi lairik paduna micham miyam ga prayer tominai nongmata minute ama fawba chonthaba leitana timing chana prayer toramba Ghandi ji numit asidadi pung manga helakpadagi Ghandi ji gi nis Manu hairiba nupi asina sign tawraduna pung hele prayer townaba miyam ngaiduna leire hairami masidagi Ghandi ji discussion tawfamdagi hokatlaga Manuda asumna hairami karigumba nurse singna matam chana patient singda hidak pijadrabadi patient sing adu khudong thiba chiba fawbi yai Ghandi ji gi masigi statement asisu aduki mathik maru oi masi haibagi arthadi Ghandi ji gi hidak oiriba prayer asi nungtigi Manuna pung manga hek tabaga matam chana remind tawtuna lakpani adubu coincidence oigadoribra natragana laibakta asumna thou haina tamlambana ni khangde Ghandi ji na meeting tawfamdagi prayer tawfamda tholakpa matamda Kathiawar dagi Ghandi ji bu unaba miyoi khara lakli haiduna Manuna paw tamlami masida Ghandi ji na asumna khumlaklami makhoi sing adu ai prayer loiraba matungda unarage karigumba ai sihoudaba taragadi hairaklami masigi statement asisu Ghandi ji gi personal secretary V Kalyanamna Ghandi ji gi maramda iba lairikta yauribani Ghandi ji na hairamba statement ani asigi minute kharagi matungda mahakpu nomuina kaptuna hatkhiba haibasi yamne strange oiba thawong amakhakni masina takpadi numit asina mahaki aroiba numit ni haibasi Ghandi ji masamakna hana khangle haibani adubu masida ikoina khangliliba asi Matou Karamna Ghandi ji na masi mangjawnana khanglibano haiba asini thawdok asi thokadaba numit tarani watlingai mamangdasu Ghandi ji da already assassination attempt tawkhrabani 20 January 1948 numit asida Nathuram Godse haidiba nupa asina mahaki manau nupa Gopal Godse amadi atopa miyoi mangaga pullaga Ghandi ji bu assassination tawkhibani makhoi sing asigi manungda Pahoa amadi Bajje haidiba miyoi ani asigi maming asi ningsingbiu makhoi gi plan asi Pahoa haidiba nupa asina ihan hana grenade ama pokhai handuna mafam aduda leiramba miham adu pakharhanba asini timing asida Ghandi ji gi prayer platform asigi nakandagi Bajjena Ghandi da nongmaina kapa aduga platform da grenade chu langchinba haiba asini adubu masida Ghandi ji asi nan thoktuna chen khidanaba lemhauriba miyoi sing aduna maikai khudingmak prayer tawba lakpa mi saraga leiba asini adubu makhoi gi plan asi fail oirami maramdi makhoi gi ahanba explosion asina mafam aduda tiliba miyoi amata akiba pakhatpa fauram khide
aduga Gandhiji bu sut tawgadoriba badje asina nongmai kaplamdai asida Gandhiji gi manakta mamit nama khaktamak uba nupa ama leiba urami badje gi khangjabida masi mahaki oinadi daw yadaba o mangol ni haina khali maram asina Gandhiji bu nongmoina kaplamdana mafam adudagi handorakhibani vom pokai handuna miyambu kihangani haiduna leheuba pahwa mafam aduda leramba miyamna faraga polista sinarami adubu mahaka lakminaba miyoi taruk adudi mafam adudagi nanthoktu chenkre pahwa police singna interrogation tawbada ahanbadadi karisu haidora u yaramkhide adubu 22 January numit asida Vishnu Karkare kauba nupa amagi maming palaklami attack asida chenaba miyoi khara Delhi gi Connaught Place area da laiba Marina Hotel amadi miyoi kharana Hindu Mahasabha Bhavan leire haibagi information fanglami police singna Marina Hotel da chatlaga hotel gi attendance check tawruba matamdasu information adu sumlami adubu masida ngaklibadi asuk line faba yarba sida matam adugi police sing aduna action amata lorom khidaba sini pahwa si arrest tawkhre haibagi pawasi hek tabaga Bombay da professor oina leiba mahaki marup Jagdish Chandra Jain aduki matik ngaklami maramdi matam kharagi mamangda pahwana Chandra Jain da wari sabada fagi oina Gandhiji gi assassination tawgadoribani hairami masida Chandra Jain na pakhatuna macham adugi India ki Home Minister Sardar Patel da call torami adubu Sardar Patel thabak chinmana call adu paikhalaklam khide masidagi Chandra Jain na Bombay province ki Home Minister Moralji Desai gi manakta chalami adubu Chandra Jain gi wahai sing asi targa Gandhiji bu assassination tawgadoriba miyoi sing aduda action lokhatpadi lairadana Professor Chandra Jain da oina onsillaga nahakna information sing asi Matou Karamna fanglibano nahaksu pahowaga pullaga plan tawriba natra haina kihallami Professor Chandra Jain gi wafam asida matam adugi achawasang officer singna serious oina lauraga action lauramba taragadi Gandhiji bu assassination asidagi kalhoba yabani adubu action amata lohowdaba sina ahanba assassination attempt tawkhraba matung numit tarukni leiraga 26 January 1948 asida Nathuram Godse amadi mahaki loinaba miyoi sing asina amuk hanna second assassination tawnaba plan silami adubu hantaki plan asidadi mafam aduda miyoi amatang changadoribani mi yamlabadi police singna fabagi chance wangba sinani plan asi haunaba mathangi numita Godse flight tongduna Delhi da laklami attack asida darkar oiriba asi afaba khulai 9mm M1934 model Beretta revolver asini khulai asi Gwalior dagi lawgadabani macham adudadi khulai asi India da phangbada khara wana thoi maramdi khulai asi Italian made ni macham adudadi khulai asi Fort Gwalior infantry amadi British army gi colonel singi manakta khaktamak lei khulai asi Gwalior gi biggest arm dealer Jagdish Goyal amadi Gwalior gi Hindu Mahasabha head Dr. Parchure ani gi connection dagi Nathuram Godse da piramki khulai asi matam aduda Godse na lupa chawha da laikhibani hojiki matamda yengluragadi 70-80,000 gi changni asuk tangba pistol asi leibagi maramdi Beretta M1934 asi World War gi matamda most reliable sidearm ni haina longnei maramdi masi semi automatic pistol ni amukta da 7 round non stop ta kape yai hairiba mayam tawriba sing asida Gandhiji bu kanba yabani karigumba Gandhiji masana hinningliba taramlagadi Gandhiji gi ahanba assassination gi matungda mahaki security asi hanadagi hengatnaba mahaki personal secretary asina hairami adubu Gandhiji ne yaramkhide India na independence phanglaba matungda India Pakistan ani khaidokkiba asina Gandhiji thamoi aduki matik kaikhibani maram asina Gandhiji makha tana hingduna leiba pamkhidabani 2 October 1947 dasu Gandhiji na mahak haujik fauba hingduna leiriba asi aduki matik ikai hairami Gandhiji da ahanba assassination tawkhraba matung 22 January 1948 numit asidasu Gandhiji na asumna hairami assassination tawrakliba asi achumba oigani masida laliba asi aini Gandhiji na security hengatlu yadrabasu Nehru amadi Sardar Patel na 30 police officer asi Birla House ki akoibada ngak selhanduna thamlami adubu
ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯗ ꯒꯥꯟꯙꯤꯖꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯚꯤꯖꯤꯇꯔ ꯑꯃꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯊꯨꯔꯥꯝ ꯒꯣꯗꯁꯦꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯁꯇꯜ ꯄꯥꯏꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯐꯝꯗ ꯆꯪꯂꯒ ꯒꯥꯟꯙꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯒꯥꯟꯙꯤꯖꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯅꯦꯍꯔꯨ ꯑꯃꯗꯤ ꯁꯔꯗꯥꯔ ꯄꯇꯦꯜꯒ ꯃꯤꯇꯤꯡ ꯇꯧꯔꯤꯉꯩꯗ ꯒꯥꯟꯙꯤꯖꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯊꯨꯔꯥꯝ ꯒꯣꯗꯁꯦꯒꯤ ꯋꯥꯈꯜꯗ ꯒꯥꯟꯙꯤꯖꯤꯅ ꯑꯦꯁꯥꯁꯤꯅꯦꯁꯟꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯥꯟꯅ ꯈꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯒꯣꯗꯁꯦ ꯉꯥꯏꯗꯨꯅꯗꯤ ꯂꯩꯔꯝꯃꯤ ꯄꯨꯡ 5:13 ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯒꯥꯟꯙꯤꯖꯤ ꯄ꯭ꯔꯦꯌꯔ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯒꯣꯗꯁꯦꯅ ꯆꯪꯁꯤꯜꯂꯒ ꯒꯥꯟꯙꯤꯒꯤ ꯃꯈꯣꯡ ꯁꯣꯛꯀꯦ ꯇꯧꯔꯝꯃꯤ ꯃꯁꯤꯗ ꯃꯅꯨꯅ ꯒꯣꯗꯁꯦꯕꯨ ꯈꯥꯝꯂꯝꯃꯤ ꯒꯣꯗꯁꯦꯅ ꯃꯅꯨꯕꯨ ꯏꯟꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯄꯤꯁꯇꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯡ 5:18 ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯒꯥꯟꯙꯤꯖꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯁꯤꯗ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯑꯣꯄꯟ ꯃꯦꯒꯥꯖꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯊꯨꯔꯥꯝ ꯒꯣꯗꯁꯦ ꯑꯁꯤ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯝꯃꯤ ꯀꯦꯁ ꯑꯁꯤꯗ ꯅꯊꯨꯔꯥꯝ ꯒꯣꯗꯁꯦ ꯅꯠꯇꯕ ꯑꯦꯛꯁꯀ꯭ꯌꯨꯖ 2-3ꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯒꯣꯗꯁꯦꯗ ꯄꯤꯁꯇꯜ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯂꯤꯕ ꯖꯒꯗꯤꯁ ꯒꯣꯌꯜ ꯑꯃꯗꯤ ꯗꯣꯛꯇꯔ ꯄꯔꯆꯨꯔꯦ ꯑꯅꯤ ꯑꯁꯤꯗꯤ ꯀꯦꯁ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜ ꯆꯥꯔꯖ ꯁꯤꯠꯇ ꯃꯃꯤꯡ ꯐꯥꯎꯕ ꯌꯥꯎꯔꯝꯈꯤꯗꯦ ꯍꯥꯏꯔꯤ ꯇ꯭ꯔꯥꯏꯌꯦꯜ ꯀꯣꯔꯠ ꯑꯁꯤꯅꯗꯤ ꯗꯣꯛꯇꯔ ꯄꯔꯆꯨꯔꯦ ꯑꯁꯤ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯠꯒꯤ ꯄꯅꯤꯁꯃꯦꯟꯠ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯟꯖꯥꯕ ꯍꯥꯏ ꯀꯣꯔꯠꯅꯗꯤ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯃꯌꯥꯝ ꯃꯁꯤꯅꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ